ꯅꯪꯁꯤ ꯌꯥꯝ ꯐꯠꯇꯦ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯍꯜꯂꯛꯇꯕ ꯉꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯂꯨꯔꯤꯁꯤꯕꯣ ꯐꯣꯟ ꯐꯥꯎꯕ ꯆꯠꯍꯜꯂꯝꯃꯒ ꯆꯠꯍꯟꯗꯕ ꯉꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯂꯛꯅꯔꯤꯕꯅꯣ ꯗꯥꯀꯣꯔꯧ ꯊꯦꯡꯉꯦ ꯍꯜꯂꯛꯑꯣ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ ꯃꯁꯤ ꯄꯤꯖꯣ 15 ꯄꯥꯔꯇꯤꯗꯣ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯇꯧꯕꯅꯤ ꯂꯣꯏꯔꯕ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯌꯦꯁ ꯁꯔ ꯑꯩꯈꯣꯏ ꯊꯤꯒꯠꯄ ꯌꯥꯕ ꯊꯤꯒꯠꯂꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯅꯠꯇꯦ ꯂꯪꯂꯥ ꯂꯪꯖꯤꯟꯁꯦ ꯑꯃꯈꯛꯇꯪ ꯐꯪꯕꯗꯀꯣ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕꯅꯤ ꯑꯩ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗ ꯈꯪꯉꯝꯗ꯭ꯔꯦꯕ ꯇꯥꯃꯣ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯍꯥꯠꯇꯧꯔꯦꯕ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯌꯨꯝꯗ ꯑꯝꯇ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯁꯥꯔ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯁꯥꯔ ꯇꯥꯃꯣ ꯁꯦꯟ ꯅꯣꯡꯃꯩ ꯄꯨꯂꯤꯁ ꯁꯦꯟ ꯃꯁꯤꯅ ꯄꯨꯂꯤꯁꯀꯤ ꯃꯆꯤꯟ ꯃꯦꯟꯒꯗꯕꯅꯤ ꯈꯪꯉꯕ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯅꯪ ꯍꯥꯠꯇꯣꯛꯑꯦ ꯁꯥꯔ ꯅꯪ ꯃꯃꯤꯡꯗꯣ ꯀꯔꯤꯕ ꯍꯥ ꯈꯣꯏꯃꯨ ꯁꯥꯔ ꯈꯣꯏꯃꯨ ꯀꯥꯏꯅ ꯍꯦ ꯅꯣꯏ ꯁꯥ ꯀꯣꯔꯦꯡꯗꯣ ꯀꯅꯥ ꯍꯥꯠꯂꯤ ꯁꯥꯔ ꯑꯩ ꯈꯪꯗꯦ ꯁꯥꯔ ꯅꯪꯅ ꯍꯥꯠ ꯍꯥꯏꯁꯤ ꯈꯪꯗꯦ ꯁꯥꯔ ꯑꯝꯇ ꯉꯥꯏꯕꯤꯌꯨ ꯁꯥꯔꯒꯤ ꯀꯣꯐꯤ ꯊꯛꯅꯕ ꯁꯤꯟꯗꯨ ꯄꯥꯏꯁꯤꯟꯕꯤꯌꯨ ꯁꯤ ꯀꯩꯅꯣ ꯁꯥꯔ ꯄꯨꯗꯅꯕꯅꯤ ꯁꯥꯔ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯤꯁꯤꯡꯁꯦ ꯁꯥꯔ ꯄꯨꯗꯅꯕ ꯁꯦꯟ ꯄꯤꯅꯩ ꯍꯥꯏ ꯑꯩꯉꯣꯟꯗꯒ ꯀꯔꯦꯝꯅꯕ ꯇꯧꯋꯤꯅ ꯃꯁꯤ ꯁꯥꯔ ꯁꯤ ꯂꯩꯖꯔꯦ ꯁꯥꯔ ꯁꯤ ꯑꯣꯏꯗꯤ ꯐꯨꯗꯕ ꯌꯥꯔꯝꯃꯅꯤ ꯁꯥꯔ ꯁꯤꯡꯅꯦꯍꯦ ꯁꯥꯔ ꯁꯤꯗ ꯅꯠꯇꯦ ꯂꯧꯊꯣꯛꯄꯩꯁꯨ ꯄꯤꯗꯣꯏꯅꯤ ꯁꯥꯔ ꯅꯪꯕꯨ ꯀꯅꯥ ꯂꯧꯊꯣꯛꯄꯤꯗꯣꯏꯕ ꯍꯥ ꯑꯩ ꯅꯨꯄꯤ ꯑꯅꯤ ꯂꯩꯌꯦꯕ ꯁꯥꯔ ꯇꯣꯂꯣꯞ ꯆꯥꯕꯤ ꯉꯥꯛꯇꯅꯤ ꯊꯕꯛ ꯇꯧꯕꯤ ꯉꯥꯛꯇꯅꯤ ꯃꯣꯏ ꯂꯥꯛꯑ ꯂꯧꯊꯣꯛꯇꯣꯏꯅꯤ ꯁꯥꯔ ꯁꯣꯏꯗ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯁꯥꯔ ꯅꯪ ꯁꯣꯏꯗ꯭ꯔꯦꯀꯣ ꯁꯣꯏꯗ꯭ꯔꯦ ꯁꯥꯔ ꯍꯦ ꯑꯩ ꯈꯔ ꯆꯥꯎꯏꯀꯣ ꯃꯣꯏ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯀꯣꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯇꯧꯔꯣꯏꯗꯧꯕꯅꯤ ꯀꯣ ꯈꯪꯉꯕ꯭ꯔꯥ ꯁꯥꯔ ꯁꯤ ꯑꯝꯇ ꯄꯥꯏꯁꯟꯕꯤꯌꯨ ꯁꯥꯔ 이베마, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯊꯃꯣꯏꯁꯦ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ? ꯃꯥꯗꯤ ꯆꯠꯈ꯭ꯔꯦꯗꯅ. ꯅꯪꯗꯤ ꯂꯩꯍꯧꯔꯤ. ꯅꯁꯥ ꯅꯍꯥꯅꯤꯅ. ꯍꯥ, ꯇꯥꯏꯐꯝ ꯀꯨꯝꯃꯩ ꯌꯥꯎꯗ ꯂꯩꯍꯧꯔꯤꯑꯕ. ꯑꯗꯣ 이번이 ꯄꯨꯟꯁꯜꯂꯤꯁꯤꯗꯅ. ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯦ. ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ. ꯍꯥ, ꯀꯔꯤ ꯍꯥꯏꯒꯦ? 야드가 독세래더나 누가이나 탐비게 하르가 뭐야 지금만 나하시니네 아이 그거는 얌나 싸이시 이마하기 이붕어 낭세 라이나 망이다고 가리기노 낭나 아속 나오리바 이방으로 빼지고 타독도다 짤크리지고
kari oire sige imagi bungo imagi thamoi se puba ngamdre imabu yam sakpana laiba ngamdre minangbo aibu imausig이 마이통지 yengduna kamaina layo aibano nangbo imagi koro imabu kari oyo haibano minangbo midongna nisapasa chaduna ngoksannabasu nattaba fataba sangatinabasu nattaba nangna kanaga ningai sanganarudano asuk tamtiba thokdoksi thoibanoba fatedako mihingsina fatabase moigi machasingdasune thokpa oirasano imagi korau Hey, Sa, nang nupido nang nagtukpa lakne tay. lakani nga tang live sa. Ay, ato na mo pare ta. Ama to mo sila mani. Hey, masak pa sa pagyaw bro. Yawi sa, masak ay pusap jan. Sa, aigi yumda pusandriba mga subido sa. Sa, 롱저로. Oy, yung na pusan na pusula bro. Sa, yak live jan ito. Masing tata ba, yak live sa. Sa na pa mo kuti mo, ay kan jani. Lord, bisa lagi sa. Masi, yam nungay rin he. As, kanadano ba ay nahangdoisibo? Ay sukhangde ba? Mi amata su tholakte. Kamay tawni adudi? Kainomta hangjage ba? Noi na ngarang phaki ba nupado? Ado kadai da lege? 오, 너랑 놓고 보는 빠들어. 야니, 아거이 샤우나 야니. 내한테 판비람 뭐. Isia, pamsira. Sa, Kayo na. 처음 남자 도비로 봐. nungay ni, nungay ni. Oy, tara no. Amit. Law na he. Natay mo hilay niya. Pomo. Sar, ako'y sarse, masak yam fajay ko. May thong kasi, yam nupsidong hawe ba? Asing bari moro odra. Yanda. As, ilbang ko kumadi, amtang pamina ba yapane ba? Ay mo. Inam hoy kasi, yam luk na taromdong mali hay ba? Right din ito. Tunay ko bisudong mali. Oy, pakam ni ay ha pure. Ma, kaino, asing may pakhang lo. Asya bugi pakam ni ne. Aya. Kaino. As, thong na sakre ta ko, nga tana yung palo ba siya? Nang kaktara. Nang chuk khali he yung pali. Nang sunay bema, khali. Nang horoy da bagi type ta. Thong na sakre mi, thong na. Yare to. Ako'y su, laibag yung biyay kero. Wala jam nungay hay ba? Aduda. Ako'y nupado, amta thadokpina ba? Ay, kayo ne. 합절. Ay, ano? Yari mi kidorge. Suin thadorge ba? Ay, bisyade ka na ne. Suin na thadorge. 야라들아네 살. 세, 살, 빠이살로 하라가 살. Hey, nabani, yung program di sobiya di ko. 살나 로 야드라미나 살, 합셀레고 살. 아도 살. 아코이 누빠도 그럼 간다 타도록도 노바. Hira, iba pima. Horin nga nga lutong mo ne. Kangra. Sisi lang mo to. Ay na pura ni. Mo hero do pura ka jepsida. Sas lang pa ka. Layo buk tindori bani ne. 아두디 살, 소이비라는 거. Hoy. 아스, 살지 시엔줄로 홍데. Asna dum hairo yare. 아코이 넥 빠바도 토에 하이바. 아두디 살, 아코이 무욕제라케고 살. nganu thongaga ngaijaramakeko sar. Get buk tindu ko ko ne. Yaye, yadro. Yaye. Kwa mata su sa gini dile nabani ya. Chalase. Salo. Iste, hosiki nupa police to yam phadro. Hai ba.
ꯁꯦꯜꯒ ꯁꯦ ꯑꯃꯠꯇ ꯂꯥꯍꯧ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯅꯨꯗꯨꯗꯤ ꯅꯪ ꯂꯩꯌꯨꯀꯣ ꯂꯩꯗꯗꯤꯀꯣ ꯁꯦꯜ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ ꯆꯠꯁꯤꯜꯂꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩ ꯈꯨꯏꯃꯣ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯕꯅꯤꯅꯦ ꯁꯥꯔ ꯑꯣꯐꯤꯁꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯎꯔꯕꯅꯤꯅꯦ ꯁꯤꯗ ꯆꯥꯎꯔ ꯁꯥꯔ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯄꯗꯩꯅꯤ ꯑꯣꯐꯤꯁꯁꯦ ꯃꯉꯥꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯁꯥꯔ ꯑꯗꯣ ꯁꯥꯔ ꯑꯩꯁꯦ ꯒ꯭ꯔꯦꯗ 4ꯗ ꯁꯨꯝ ꯂꯩꯕꯗꯤ ꯁꯥꯔ ꯃꯤ ꯃꯃꯥꯡꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯑꯩ ꯈꯤꯇꯪ ꯍꯪꯒꯠꯍꯜꯂꯝꯗ꯭ꯔꯦ ꯈꯨꯏꯃꯣ ꯀ꯭ꯂꯥꯁ 5ꯇ ꯄꯥꯁ ꯇꯧꯕ ꯅꯪꯅꯕꯨ ꯀꯃꯥꯏ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯗꯣꯏꯅꯣ ꯁꯥꯔ ꯀ꯭ꯂꯥꯁ 10ꯒꯤꯅꯦ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯂꯩꯔ ꯄꯨꯔꯛꯑꯒꯦ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯈꯨꯏꯃꯣ ꯌꯥꯏ ꯁꯥꯔ ꯑꯗꯨꯕꯨ ꯐꯪꯒꯗ꯭ꯔꯅꯦ ꯑꯗꯨꯝ ꯐꯪꯉꯣꯏꯗꯣꯏꯅꯤ ꯁꯥꯔ ꯂꯣꯏ ꯐꯪꯉꯦꯕ ꯑꯩꯅ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯑꯒꯦ ꯁꯥꯔ ꯑꯗꯨꯗꯤ ꯈꯨꯏꯃꯣ ꯑꯩꯒꯤꯁꯨ MAꯒꯤ ꯑꯝꯇ ꯂꯧꯔꯛꯎꯗꯅ ꯁꯥꯔ ꯂꯣꯏ ꯐꯪꯉꯦ ꯑꯩ ꯂꯣꯏ ꯇꯧꯖꯔꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯈꯨꯏꯃꯣ ꯐꯖꯅ ꯄꯥꯏꯌꯣ ꯀꯣꯛꯀꯥꯁꯦ ꯈꯔ ꯄꯥꯏꯔꯛꯑꯣꯕ ꯑꯩ ꯉꯁꯤꯗꯤꯅꯦ ꯐꯖꯅ ꯄꯣꯊꯥꯒꯦꯕꯀꯣ ꯑꯗꯨ ꯁꯥꯔ ꯑꯩꯁꯦ ꯅꯨꯄꯤ ꯑꯝꯇꯒ ꯊꯤꯖꯍꯧꯒꯦ ꯇꯧꯕꯅꯦꯕ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯅꯤ ꯂꯩꯔꯃꯛꯁꯤꯗ ꯑꯃꯃꯨꯛ ꯊꯤꯒꯦ ꯍꯥꯏꯁꯤꯕꯨ ꯑꯁ ꯈꯨꯏꯃꯨ ꯅꯨꯡꯁꯤꯗꯦꯕ ꯁꯨꯝ ꯁꯥꯔ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯍꯩ ꯈꯨꯏꯃꯨ ꯅꯪꯁꯦ ꯑꯣꯏꯒꯤ ꯂꯝꯗꯥꯡꯅꯦꯕꯨ ꯍꯥꯏꯔꯗꯤ ꯄꯦꯂꯥꯏꯁꯨ ꯇꯝꯃꯝ ꯇꯧꯔꯤꯅꯦ ꯅꯪꯕꯣ ꯁꯥꯔ ꯁꯤꯅ ꯈꯔ ꯍꯩꯅꯕ ꯁꯥꯔ ꯑꯁ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯕꯁꯦ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ ꯁꯥꯔꯁꯤ ꯂꯣꯜꯂꯒ ꯈꯪꯅꯤ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯆꯥꯎꯔꯤꯉꯩꯁꯤꯗ ꯀꯔꯤ ꯄꯥꯏꯒꯦ ꯍꯥꯏꯕ ꯍꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯗꯅ ꯀꯩꯅꯣ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯪꯉꯤꯗꯨꯕꯣ ꯁꯥꯔꯅ ꯑꯗꯨꯝ ꯄꯤꯕꯤꯔ ꯌꯥꯔꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤ ꯁꯣꯔꯣꯛ ꯀꯣꯏꯂꯥꯁꯇ ꯁꯟ ꯄꯨꯟꯕ ꯇꯥꯖꯅꯤꯀꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯒꯗꯤ ꯌꯥꯔꯣꯏꯀꯣ ꯉꯝꯃꯤꯉꯩꯁꯤꯗ ꯍꯪꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯁꯥꯔ ꯑꯃꯅ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯀꯣꯛ ꯄꯤꯈ꯭ꯔꯣ ꯀꯩꯅꯣ ꯑꯃꯅ ꯀꯦꯁꯤꯌꯥꯔ ꯀꯣꯛ ꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯥꯔ ꯑꯗꯨ ꯁꯥꯔꯅ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯗꯨꯕꯨ ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ ꯑꯩꯗꯤ ꯀꯦꯁꯤꯌꯔ ꯄꯥꯏꯅꯤꯀꯣ ꯌꯥꯔꯣꯏꯀꯣ ꯑꯩ ꯀꯦꯁꯤꯌꯔ ꯄꯥꯏꯗꯣꯏꯅꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯪ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯗꯣ ꯑꯗꯨꯝ ꯄꯥꯏꯔꯣ ꯑꯩ ꯀꯦꯁꯤꯌꯔ ꯇꯜꯂꯦ ꯄꯥꯏꯔꯒꯦ ꯍꯥꯏꯕ ꯑꯩ ꯀꯦꯁꯤꯌꯔ ꯄꯥꯏꯗꯣꯏꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯁꯦꯜ ꯊꯣꯛꯇꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯄꯥꯏꯑꯣꯏ ꯅꯪ ꯍꯦꯛ ꯄꯥꯏꯌꯣ ꯌꯥꯔꯣꯏ ꯅꯪ ꯁꯥꯔꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯆꯀ ꯉꯥꯡꯀꯅꯨꯀꯣ ꯅꯪ ꯗꯗꯥ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯅꯪ ꯑꯩ ꯅꯥꯛꯇ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯦꯅꯦ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯣꯏꯀꯣ ꯍꯜꯂꯛꯇ ꯇꯣꯛꯎꯅ ꯑꯥꯏ ꯑꯁꯨꯃꯥꯏꯒ ꯍꯥꯏꯅ ꯑꯩꯉꯣꯟꯗꯒ ꯐꯩ ꯌꯨꯀꯣ ꯑꯩꯅꯦ ꯌꯨꯝꯗꯒ ꯁꯨꯛꯍꯟ ꯍꯦꯛ ꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯆꯠꯂꯦ ꯑꯦ ꯑꯁꯦꯡꯕꯩꯒ ꯆꯠꯈꯤꯅꯤ ꯗꯗꯥ ꯑꯩ ꯅꯥꯛꯇ ꯑꯝꯇ ꯍꯜꯂꯛꯑꯣ ꯑꯝꯇ ꯍꯜꯂꯛꯑꯣ nungsiba thamoigi nungsibado Da nang nahanap na thongdo ay ngasisu lonjadriye ꯑꯩꯗꯤꯅꯦ ꯅꯪꯅ ꯍꯪꯉꯝꯕ ꯊꯣꯡꯁꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯁꯨꯡꯂꯣꯟ ꯂꯣꯟꯂꯣꯏꯀꯣ nang la'o ay thong chalage la'o tingin la'o chakhi hinagtage aina kare khali khambidana ꯀꯩꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩꯁꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯒꯗ꯭ꯔꯥ ꯑꯁ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯀꯤ ꯋꯥ ꯉꯥꯛꯇ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯒꯤ ꯊꯣꯛꯑꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯗꯣꯏꯔꯣ ningshingbana thawduna ningamdana tinthahawe puratraba nangi ꯊꯣꯏ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯗꯁꯨ ꯅꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯅꯤꯡꯗꯦ
ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯂꯥꯠꯇꯨꯅ ꯊꯝꯒꯗꯣꯏꯕꯅꯤ ꯈꯪꯉꯕ ꯏꯁ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯥꯝꯃꯤꯁꯤ ꯆꯣꯏ ꯑꯥꯏ ꯅꯪꯕꯨ ꯑꯩ ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ 이반이 ꯆꯦꯜꯂꯦꯅ ꯑꯁ ꯊꯥꯗꯣꯛꯑꯣꯕ ꯄꯥꯡꯗꯕꯅ ꯂꯥꯏꯕꯛꯇ ꯇꯝ ꯈꯪꯖꯕꯗꯤ ꯉꯝꯍꯧꯗꯦ ꯆꯤꯟꯁꯤꯅ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯌꯥꯝ ꯈꯠꯂꯦ ꯂꯥꯛꯑꯣ ꯃꯤ ꯑꯁ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯁꯦ ꯂꯥꯛꯑꯣꯕ ꯀꯔꯤꯅꯣ ꯃꯤ ꯅꯪꯕꯨ ꯑꯁ ꯑꯩ ꯇꯟꯕ ꯑꯃ ꯌꯥꯎꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯈꯪꯖꯕꯗꯤ ꯉꯝꯍꯧꯗꯦ ꯆꯤꯟꯁꯤꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ 이나따기 와나이를 까우비가나 할라빠도 낭나이 낙다 낭보가다바 누미타도 ꯕꯦꯃꯥ ꯅꯪ ꯑꯌꯤꯡꯕꯁꯤꯗ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯑꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯏꯪꯗꯦ ꯑꯩ ꯁꯤꯗ ꯉꯥꯛꯇ ꯄꯣꯊꯥꯍꯧꯈꯤꯒꯦ 이마기 이베마 이마부 카리 오이라시게 이마 ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯍꯋꯥꯟꯃꯤꯆꯥꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯅꯥꯝꯅ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ 이베마 ꯆꯠꯈ꯭ꯔꯕ ꯃꯥꯗꯤꯅꯦ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ 이마 이자디네 다이방 미람렌세 타독방 감드리바니나네 다이방 구마이세 야우부 타바네 세 라오 짱강치 라오 नशेलुने खोइमो नंगी सार नुंगाहन बाइबसे नंगी कानगदोरिबनीने नंगदी अनीने अनी अस खंद्रे खोइमो अखोइदी अमा फौ थी फंगद्री दौरिसे अमोसिदी माई माई ngमजबा अदुगा नंगना अनीबु सुजलेने खोइमो अदुदी सर आईसी फाइल सी फाइनेंस सेक्रेटरी दम पिसन जरुगी सर पिसलो अदो थुना काना बतोक्सिको अदुदनीने सर अइना ngaijariबसे अदुबु हेक तौबिरबा सारगी दमकता 50% अदुनीने अइना ngaरि अइ लेने सर अदुदी सर अम थोगी तमो आई 1% नंगी सु काउरोइने खोइमो खोइ सार नगाइरे हौजिकती अइ सर कꯩꯅꯣꯝꯇ फमो चंगनबियु खैमो सार नथैमगी कॉफी अमक्ता सेमुचु हे सार क्वाइ हाउदु नत्रो ओहिनी आई तौजरगे सार याजरनी सर हे यादे थक्कदबनी हे खैमो चलो सार आई तौजरगे सर अस नंगसिदिबा मतांग मतम खंगदे कई तानसेबा नंगी डाइन हार्नेस तुगी थबक तुगी नत्रो
Ibema, ꯑꯩꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯒꯤ ꯊꯕꯛꯁꯨ ꯌꯥꯅꯕ ꯍꯣꯠꯅꯕꯤꯔꯒꯦ. ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯂꯥꯏꯕꯛꯇ ꯑꯃꯨꯕ ꯆꯟꯗꯟ ꯊꯤꯜꯂꯒ ꯂꯩꯗꯣꯏꯅꯣ? ꯍꯥ? ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯃꯉꯥ ꯁꯨꯕꯤ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯩ, ꯑꯣꯐꯤꯁꯀꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨ. ꯁꯨꯡꯀꯥ ꯀꯥꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯄ ꯌꯥꯕꯖꯥꯠꯅꯤ. ꯑꯩꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎ. ꯆꯠꯈ꯭ꯔꯦꯅꯦ. ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯅꯤ. ꯌꯥꯗ ꯇꯣꯛꯑꯦ ꯀꯩꯅꯣ. ꯍꯩꯁ, ꯑꯩꯁꯨ ꯑꯝꯇ ꯊꯥꯒꯠꯂꯣꯏꯗ. ꯃꯥꯒꯤ ꯆꯦ ꯆꯥꯡꯗꯣ ꯀꯩꯗꯧꯕꯩ ꯊꯥꯒꯠꯂꯨꯅꯦꯒꯦ? ꯑꯣꯐꯤꯁꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯑꯝꯃꯣ. ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯈꯤꯛꯇꯣꯛꯑꯝꯒꯗꯕꯅꯤ. ꯍꯣꯏ ꯁꯥꯔ. ꯑꯣꯀꯦ, ꯍꯌꯦꯡ ꯄꯨꯡ 9 ꯆꯞ ꯆꯥꯕꯗ ꯑꯩ ꯂꯥꯛꯀꯅꯤ. ꯅꯪꯒꯤ ꯁꯝꯂꯥꯡꯒꯤ ꯃꯅꯝꯁꯦ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ. ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯅꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯤ.